हाइबा नुंसिंग असी खुमन निंथौना मागी खुमन लेबाकता कोनुंग सानबगिदमकता नुंसुक की लोबीसिंगदगी पुरकपनी हाय थैंक यू आई जेंबिरिबा इराइचा खुदिंगपु इकाई खोनबा उच्चारी ngasiजे नंबोल माइबम चिनिंग द लाक्चरगा हाइतारे इबदो खुमन निंथौना होलंबा नुंग खरा नुंग जी अदुमक जामी अदो लेकाय जिगी पंथौ अमग उनजरगा मतौ करमना होनगिबनो मतौ करमना इबदोगी सिद लैगिबनो हाइबना चिंगजिंगदुगी मतंग द खंगनाबगिदमता लाक्चबने आई अहानबदा पंथौबु इकाई खोनबु उच्चारी आइगी मिंग माइबम बोर चावबा पंथौसिगी जगाजे मरिक चुमना नचादा अमुतंग हाइबियो जगाजे कराय जगा ओबिदुनो कमाइन तौबुनो हाइबदो मसी अखोइना खंगैदगी औना मफमसे खुमन निंथौ की लेफम हाइना इबदौसिगी लेफम हाइना हानादगिसु अदुम अखोइना अंगांग ओइदि खंगनेदना लाए मफमसे अदुना लाइबा स्वाइदा लौ उरिबा फाम तौरिबा अदे अकोइबा लेबा मियाम सिनसु से इबदौसी मसक खंगबना साइगी अखोइ इनाव नुपाजी सहीगी सजीबुगी पाखलकले हे थोम पांथोई लाइ सजीबुगी कयानि पानबो बिगिदा मंगानि पानबदा हेक लाइगी थोरम म हेक पांथोई लाइसि खुरुमबा हेकलक तंबा हाइसि मियामगिनि तबदबु मदुबु सेनबा थौबु अमखती थौबुरेल अमदि लेबम थोपनिना इनाव नुपासिना माना थौबुरेल थौबु ओइना लाइसि सेनदजबन पंथौना जु याम फजना थंबिरी अइना पंथौ मेन लाक्चनिंगजे अखोइगी सिदा लाइबिरिबा नुंगजा मोय माजे मतौ करमना इबुदौनो होनबा ओइरमदोइरा नचादि सुम खंगदबि हंजबनेबको मसे कमायना तौबनो लेबाक मयामदजु मसी सिमायना लाइबनी हाइबदो पंथौना अमुतंग तंबिरगदि याम नुवाइजगन मसे सुम तौबने आइजु याम कुमना खंगबदि नति हाना आइगी अहलमन हौख्रबा इपा इपुसिंग हाइबा तारे आइगी बुबो अदगी लेइबा खुरा इपा इपल लेखाइसगी अहलसिंगना सुमना चिंथांग येना लिनरंबा वारी अम खक्तंगदि अहांगना चावराक अम हाइजेगे अखोइगी हाइबा नुंसिंग असी खुमन निंथौना मागी खुमन लेबाकता कोनुंग सानबगिदमकता नुंसुक की लोबीसिंगदगी पुरकपनी हाय पुरकपदुदा मासी इबदौसी मागी तालोय मागी मचा यावरकपा माले वारीसिदा हाइफेट चावराकपा ममैदा मचा अभी नुपी यावरकपै मौं ओइना तौई अदु लाकपसिदा असागी चायोम थोक्तना वारदना घाक चायोम थोरना थेन इसिंग भंगवा थेनजि थेरकपा मतमदा सिदा लाइरम थेल हाइदना हुजी अखोइना गुहा इसिंग चारी मसिदै थेनजि चायोम थोरो मोइसि चाक चादना पोथादना लेरिङैसिदा अखोइगी लोजिंग लोया लाकपा लांजंग थोबा अखोइगी तोलोंग नहा लाकपा तोलोंग खोमपा लोया लाकपा बुदौसे सिना लागा अजिक खुमन निंथौसिदा हाय हाय करिगिनो नंगना आइगी लमदगी थौदु नुंसिंसि पुरिबसे आइगी अयाबा यावदना हायना तौदे अनिसि लाय अनिसि असाइगी खरा ngang ama khara ngang mukna tawrpasida ngasagi akhoi loya lakwa lining thoksina adudi nang ngamagadi nang ai China patare nang ngamagana thodu nung si pujako ado aina ngamlagana nang yai lo tare haina adamai tawna haina ro matung do mkhoi China pung thona China ki hai mafam ji China pung na hai tu China pung hai lady China pung si mafam lei mafam ji kai jaga obi de oinam nong thom mamang sida namar pung honda ama lei amana oinam nong thom bam dani hai nong thom bam bi lei ngon manung du di ai di khangja da mamang si di hoji chawba hendraba sondam nan lamba khonang ama adum akoina khangai di chaw soin helan hau ni hojik so hau lei mafam ji adum mafam ji sai ingon mapusina lamsi preserve tawna thamni ba adumai dong tawdagi China badagi asagi nungdam thibana khuman ning thausi magi yai mi mange roi lakpana ngamma ngamna tawdagi magi thodu nung sing si pugisa sida China ta dan lehole aduga mala wari duda ama samaina ama hai ma da lo pa magi loinak bataloisi loya lakpana lowgi hai adu loya lakpana lowgi habagi matang si dadi ai samamna bakhar poye hoji loya lakpagi taloi thodu nung del leimaina kawugi machani na maram machani kawuni yokpani kana wari ma tongana lei he aduna masidi samamna bam lei aduga magi machani ngon yaurei haiba simadi
ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯃ ꯑꯩꯈꯣꯏꯁꯤꯗ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕꯁꯦ ꯇꯨꯔꯦꯜꯅꯤ ꯇꯨꯔꯦꯜꯁꯤ ꯄꯣꯡꯅꯥꯎ ꯇꯨꯔꯦꯜ ꯍꯥꯏ ꯄꯣꯡꯅꯥꯎ ꯇꯨꯔꯦꯜ ꯃꯅꯤꯡꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤ ꯂꯣꯛꯂꯥꯎ ꯂꯩ ꯃꯁꯤꯅ ꯏꯟ ꯆꯤꯡꯉꯝꯃꯤ ꯀꯀꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯔ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯡꯅꯥꯎ ꯇꯨꯔꯦꯜꯁꯤ ꯇꯨꯔꯦꯜ ꯑꯣꯏꯗ꯭ꯔꯒꯨꯝꯅ ꯂꯧꯈꯣꯡ ꯑꯣꯟꯈ꯭ꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯇꯨꯔꯦꯜ ꯑꯣꯏꯅ ꯂꯩꯔꯝꯅ ꯃꯁꯤ ꯉꯥ ꯐꯥꯅ ꯈꯣꯠꯇꯅ ꯇꯨꯔꯦꯜ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡ ꯆꯦꯟꯅ ꯂꯩꯔꯝꯃꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯄꯟꯊꯧ ꯑꯗꯨꯗ ꯅꯆꯥꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯉꯁꯤꯗꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯏꯕꯨꯙꯧ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯤꯗ ꯍꯥꯏꯖ ꯇꯥꯔꯦ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦ ꯏꯆꯥꯏꯗ ꯆꯥꯏꯔꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯎꯖꯕꯁꯦ ꯃꯁꯤꯁꯦ ꯇꯁꯦꯡꯅꯃꯛꯀꯗ ꯃꯆꯥ ꯃꯅꯥꯏ ꯃꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯈꯛꯇꯤ ꯄꯣꯛꯆꯩ ꯃꯥꯁꯦ ꯈꯥꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯖꯩꯌꯦ ꯁꯤꯁꯦ ꯈꯨꯟꯖꯥꯅꯗꯤ ꯀꯃꯥꯏꯅ ꯂꯦꯞꯄꯤꯔꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯎꯕ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯈꯛ ꯑꯣꯏꯖꯩ ꯃꯐꯝꯁꯦ ꯂꯥꯛꯆꯕꯗꯁꯨ ꯍꯪꯒꯣꯏꯖꯕꯅ ꯄꯤꯛ ꯊꯟꯕ ꯑꯃꯈꯛꯁꯨ ꯑꯣꯏꯖꯩ ꯅꯆꯥꯁꯨ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯅꯨꯡ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯈꯥꯖꯤꯟꯕ ꯈꯣꯠꯆꯟꯕ ꯍꯥꯏꯗꯤ ꯃꯤ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯀꯩ ꯄꯟꯊꯧ ꯑꯣꯏꯅꯒꯗꯤ ꯇꯧꯍꯟꯅꯤꯡꯕ ꯃꯗꯨ ꯍꯥꯏꯕꯤꯔꯤꯕꯗꯨ ꯌꯥꯝꯅ ꯐꯖꯩ ꯃꯗꯨ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯝꯗꯗꯅ ꯇꯧꯕꯅꯤ ꯈꯥꯖꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯊꯝꯕꯗꯨ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤ ꯅꯨꯡꯁꯤꯗꯒꯤ ꯆꯦꯟꯈꯠꯂꯨꯕ ꯌꯥꯎꯏ ꯑꯗꯨ ꯅꯨꯡꯁꯤ ꯂꯥꯏꯕꯛ ꯀꯠꯂꯨ ꯍꯥꯏꯅ ꯑꯍꯜꯉꯩꯅ ꯍꯥꯏ ꯑꯗꯨ ꯑꯃꯅ ꯋꯥꯔꯤ ꯑꯃꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯤꯒꯤ ꯃꯒꯨꯜꯁꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯁꯤꯗ ꯌꯨꯝꯈꯠꯂꯤꯕ ꯅꯨꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯆꯪꯉꯝꯗꯦ ꯃꯈꯣꯡꯗ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯧ ꯌꯩꯕ ꯀꯥꯡꯕꯨꯁꯤꯅ ꯐꯧ ꯄꯣꯔꯛꯑꯒ ꯐꯧ ꯀꯠꯂꯤ ꯈꯨꯖꯣ ꯑꯃ ꯀꯔꯤ ꯑꯃ ꯀꯣ ꯀꯠꯂꯝꯃꯤ ꯑꯗ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯅ ꯋꯥꯔꯤ ꯑꯃ ꯇꯧꯏ ꯏꯅꯥꯎꯅꯨꯄꯥ ꯕꯦꯔꯂꯥꯁꯤꯅ ꯃꯥꯒ ꯑꯩꯒꯗꯤ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯔꯛꯄꯅꯦꯕꯀꯣ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯑꯣꯏꯕ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯃꯥꯏꯕꯤ ꯃꯥꯏꯕ ꯂꯥꯛꯇꯅ ꯑꯆꯥꯄꯣꯠ ꯑꯊꯦꯟꯄꯣꯠ ꯃꯌꯥꯝ ꯄꯣꯔꯛꯄ ꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯃꯝꯃꯤ ꯍꯥꯏ ꯑꯗ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯊꯣꯛꯇꯅ ꯃꯥꯁꯨ ꯑꯉꯥꯡꯅꯤꯅ ꯃꯥ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯄꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗ ꯃꯆꯥꯁꯤꯡ ꯑꯃ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯔꯛꯄꯗꯒꯤ ꯅꯨꯡꯁꯤ ꯃꯊꯛꯇ ꯀꯥꯔꯨꯏ ꯍꯥꯏ ꯀꯥꯔꯨꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨ ꯉꯁꯥꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯅꯥꯔꯛꯄꯗꯒꯤ ꯃꯥꯏꯕꯤ ꯃꯥꯏꯕ ꯇꯥꯟꯅꯗꯅ ꯇꯧꯕꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯁꯦ ꯈꯨꯔꯨꯝꯃꯝꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯨ ꯇꯧꯏꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯁꯨ ꯆꯪꯗꯅ ꯈꯣꯠꯇꯅ ꯃꯅꯥꯛꯇ ꯆꯪꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯥꯟꯅꯔꯛꯇꯦ ꯀꯌꯥ ꯁꯨꯝ ꯂꯝꯄꯥꯛ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯁꯥꯟꯅꯕ ꯆꯪꯁꯤꯟꯗ ꯈꯣꯠꯆꯟꯗ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯇꯦ ꯑꯍꯟꯁꯤꯡꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯇꯥꯔꯤꯕ ꯊꯧꯗꯨ ꯅꯨꯡꯁꯤꯡꯁꯤ ꯑꯆꯧꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯀꯠꯂꯒ ꯈꯣꯡꯅ ꯅꯦꯠꯂꯁꯨ ꯂꯥꯏꯕꯛ ꯀꯠꯂꯒ ꯍꯦꯛ ꯇꯧꯏ ꯆꯠꯂꯤ ꯑꯗꯨꯒ ꯑꯗꯣ ꯄꯟꯊꯧ ꯁꯤꯒꯤ ꯅꯨꯡꯁꯦ ꯏꯕꯨꯙꯧ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯁꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯗ ꯏꯁꯣꯔꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯆꯥꯎꯕ ꯅꯨꯡꯁꯤꯡꯁꯦ ꯃꯥꯅ ꯑꯗꯨꯃꯛ ꯍꯣꯟꯕ ꯃꯇꯣꯝꯇꯅ ꯍꯣꯟꯕ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯄꯨꯔꯛꯄꯒꯤ ꯋꯥꯔꯤ ꯇꯧꯏ ꯃꯥ ꯃꯤ ꯀꯌꯥꯝ ꯂꯣꯏꯅꯔꯛꯄꯅꯣ ꯌꯥꯝ ꯂꯣꯏꯅꯔꯛꯄ꯭ꯔꯥ ꯃꯤ ꯃꯌꯥꯝꯅ ꯄꯣꯔꯛꯄ꯭ꯔꯥ ꯃꯇꯣꯟꯗꯅ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯋꯥꯔꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯇꯥꯛꯑꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡꯁꯤ ꯗ ꯅꯠꯇꯅ ꯅꯨꯡꯁꯤ ꯑꯆꯧ ꯑꯆꯧꯕꯁꯤ ꯃꯇꯝꯗꯨꯒꯤ ꯃꯤꯗꯤ ꯌꯥꯝ ꯀꯟꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣꯠꯄ ꯆꯤꯡꯒꯤ ꯆꯤꯡꯊꯛꯁꯤꯗ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯝꯃꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯟꯊꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯉꯥꯎꯊꯤ ꯏꯟꯊꯈꯤꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯃꯇꯣꯟꯗ ꯁꯨꯝꯕꯟ ꯌꯥꯡꯀꯣꯛ ꯀꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯂꯥꯏ ꯄꯥꯡꯒꯟꯕ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯥꯜꯂꯤꯕ ꯅꯨꯡꯁꯤ ꯀꯅꯥꯅ ꯄꯨꯈꯠꯇꯅ ꯌꯨꯡꯉꯨꯗꯣꯏꯅꯣ ꯅꯨꯡ ꯑꯇꯩꯁꯨ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯃꯦꯆꯤꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯃꯦꯆꯤꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯆꯥꯎꯔꯕ ꯅꯨꯡꯗꯨ ꯊꯥꯡꯒꯠꯈꯅꯗ ꯌꯨꯡꯅ ꯊꯅꯝꯃꯤꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯃꯤꯁꯤꯡꯁꯤ ꯀꯌꯥꯝ ꯀꯟꯕ ꯖꯥꯠꯅꯣ ꯂꯥꯏꯒꯨꯝꯕ ꯂꯥꯏ ꯑꯣꯏꯅ ꯇꯧꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯦꯆꯤꯟ ꯅꯨꯡꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯅ ꯃꯗꯨ ꯍꯧꯖꯤꯛ ꯊꯥꯡꯉ ꯌꯨꯡꯕ ꯉꯝꯄꯣꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤꯁꯤꯡꯅ ꯑꯗꯣ ꯄꯟꯊꯧ ꯈꯨꯕꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯕꯝꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯀꯩꯗꯧꯕꯁꯤꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤꯗꯤ ꯑꯃꯅ ꯃꯁꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄꯒꯤ ꯋꯥꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯧꯖꯤꯛ ꯇꯧꯁꯨ ꯇꯧꯔꯝꯗꯦ ꯍꯥꯟꯅ ꯑꯗ ꯑꯩꯈꯣꯏ 2000ꯗ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯑꯃꯈꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎ ꯍꯥꯏꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯍꯣꯡꯗꯣꯛꯈꯤꯕ ꯈꯨꯔꯥꯇꯣꯟ ꯑꯃꯒꯤ ꯃꯆꯥ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯂꯃꯥꯡ ꯑꯣꯏꯅ ꯂꯥꯏꯁꯤ ꯂꯩꯕꯁꯦꯅ ꯃꯥꯅ ꯁꯪ ꯆꯔꯥꯏ ꯁꯪꯁꯤ ꯃꯥꯅ ꯀꯠꯄꯤꯕ ꯁꯥꯔꯝꯕꯅꯤ ꯑꯗꯨꯗꯒꯤ ꯆꯥꯂꯣꯟ ꯀꯠꯄꯗꯨꯅ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯅ
makha samdak pe inau no pa sin sahi kai na ba thogol si tawna ai kal ka tamla adudi 2000 adai da oibai ta di ngasi bo sum parak bakan hojik 2020 ka 5 ni sahi kun ga mari muki sang je simaina gap lai re adu lai ba matam ji da khoi gi ibdogi sang ji da khoi ikai kai ba dong na taw yu pot che sum panthong na cha ju sum mioi bani aina sum kano dang sum haijaning je khoi ju jum aho ba lai ba ji ka sum wa ga da natte haidi khoi ju sawning ma am pula kani haidi si je ongtang kai hatare akhang hi jing ongtang changjan birakanda kai ni kari ni hena phagadage da ongtang khana binawgi tanja du ju lobiu aduga bier ku dimakda haijagada buje yam ka hena khang haidana tawjaba nachade mafam jida ibudogi khubam ama lai haitana ireja khudimakta khangdaba mayam punna khangmina ji haibudugi pandamduda lakjabani sumak akoigi ipa ipugi pari puri jingje sum khangdabana hian gidana akoije panthong ngasing asi adum maming do kaw mayam jawdabana te jaw chalakpana maram ama oi daga sigi jaga jida macha manai oiba akhona lakjabani bier khudimak khangbininga leiboi targadi khubam jida lakpirakanda asini haibado khangmina nabgi tanjado lomina jena haijage ai pando makata na laksaning baje ngasai panthongna wari ukhak tawgibudo akoigi ipudo khumanning thawga ngasai akoigi ipudo noya lakpaga makhoi ni gi China gi bagi wari kai ka jing adagi maji kama kamaina lerakibano khotpano haibudu ju makha tang chathabiragadi yam nuai jagan China badagi loya lakpana ngamme munung thawsi re agi mange adu magi hakchang si leiron changi hai changi ma mafam du akhoi sidani na ta haidi hai adubu khoi Japan leiba memorial to mama Japan gi leido adu mana adwaida achai gi leiron changi hai adu mafam du sini na khudum bi tin ta haidi hai aduga mamangai gi matamda achai gi wari du haibet khangba akhoi maibamgi maujingna Kaithel train chakpa sum lambi chakpa khotpada mapa si yogu matamda maibamgi mauna khumani yeki maujin sina mapa du yengu tamda makok ma chatli hain chatna mi haina adum bamma haning matamda chatna mi ada hojiki matamda di madu wa laita gi maujin sina di akhoina khangdabanara takdabanara wari si khangdabana su oiram su yai mapa du yogu matamda ahanji matamdadi mausi makok khama chalam ni lai mafam jaga jida hai tare mafam jaga jiki akoi gi pukhi ma leibudu adai oi pukhi ma leina pukhi du somna kan somda sorok tu gi wang oidore tidim gi mana oidore sorok adai akoi du da hai mafam ni sini di taamde takte ko ju jamna phajaba haidi akoi gi maitai gi tradition and culture da yamna lupchaba akoi gi ireicha gi ichan iche jingna sigi thogolon ulambaje ngasing asidi mangjal e na haibagi pawdam dunu panthongna takpiri bu potche yam phajaraba wahini sida mayam punna dum khangmina ji afaba umda mayam punamak chatmina namgi tanjado lomina ji aduga panthong sigi jaga jida ju haija tare panthongna libiri haidi angakpa phangba thogdok kai kai jing haidi akhoi gidi khunggangi punchi ojabanina akhoi gi Meratha je nongyam kana chui nong chubu matam na khoi gi ihaurakpa haidana ipai bugi amakhak lei adugi matam dudi mafam jidaga nga chak phabagi kamai na tawgi sida angakpa phangba kai ga thokpodi yaugi asiju khitang panthongna panbiragadi yam nuai jagani mase ekoina anga oringa dai isama adi ai gi inau nupa leiba khoi kharasi sai sida lang he thakpa adagi he tawba lang thakpa ji jam tawrame yam kalle lang thak da nga adum phai adu kasu thoidokpa ido sina khoida ana yek turi chenba le nga pharu bu kholu bu da khoida adum badi ana yek thoidokpa pibi rakte aduga khoi ji na aina thengna gi ba angakpa haiba tare ama khaktang di leijei madudi ngasai khoi gi Meragi matam sida akoi gi yorokpa matam madi koi itarkpa matam meragi ikho matam haigadra naga yam phanaba matam sida sai gi ai inaupa birla siga aiga ekoi ni lamtai pungsi si lamtai ba pungni pung oina leramani si khara nemdagrabani si khara wangami tenthokidana khan nemdagibani masiteisa akoi ni si radio am kolaga sum tholokpani koilaba chai kun kuthra muki mamangi wari ni aroida
ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯥꯁꯤꯡ ꯑꯃ ꯏꯅꯥꯎꯁꯤꯡ ꯑꯃ ꯕꯤꯖꯦꯅ ꯑꯃ ꯃꯥꯅ ꯃꯄꯥꯅ ꯏꯟꯆꯣꯡ ꯑꯅꯤꯈꯛ ꯁꯦꯝꯃꯝꯃꯤ ꯍꯥꯏꯗꯅ ꯉꯥ ꯆꯣꯡ ꯑꯅꯤ ꯁꯦꯝꯃꯝꯃꯤ ꯍꯥꯏꯗꯅ ꯉꯥ ꯆꯣꯡꯅꯕ ꯑꯩꯈꯣꯏ ꯍꯦꯛ ꯉꯥ ꯀꯥꯔꯒ ꯄꯣꯔꯣꯝꯀꯥꯁꯦ ꯍꯦꯛ ꯆꯣꯡꯕ ꯏꯟꯗꯨꯗ ꯇꯥꯁꯜꯂꯒ ꯐꯥꯕ ꯑꯗꯨꯝꯕ ꯉꯥꯆꯣꯡ ꯑꯅꯤꯈꯛ ꯁꯦꯝꯃꯝꯃꯤ ꯃꯥ ꯉꯥꯆꯣꯡ ꯁꯪꯉꯤꯅꯦ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯁꯨꯝ ꯐꯝꯃꯤꯉꯩꯗꯨꯗ ꯃꯈꯥꯔꯣꯝ ꯊꯪꯕꯁꯨ ꯂꯧꯕꯨꯛꯅꯤ ꯑꯋꯥꯡꯁꯨ ꯂꯧꯕꯨꯛꯅꯤ ꯃꯅꯤꯡꯅ ꯂꯝꯕꯤ ꯄꯨꯡꯁꯤ ꯂꯩꯕꯅꯤ ꯃꯃꯥꯡꯅ ꯂꯧꯈꯣꯡ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ ꯃꯐꯝꯁꯦ ꯑꯗꯨꯗ ꯃꯈꯥ ꯑꯋꯥꯡꯗꯤ ꯂꯧꯈꯣꯡ ꯁꯣꯝꯗꯩ ꯉꯥꯁꯤ ꯍꯦꯛꯇ ꯑꯉꯛꯄ ꯐꯪꯅ ꯆꯣꯡꯈꯠꯂꯛꯄ ꯆꯣꯛ ꯆꯥ ꯃꯈꯣꯟꯁꯤꯅ ꯍꯇꯥ ꯃꯇꯨ ꯉꯥꯗꯨ ꯀꯔꯤ ꯉꯥꯅꯣ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯃꯈꯣꯟꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯂꯩꯔꯤꯕ ꯁꯤ ꯈꯨꯕꯝꯁꯤ ꯇꯝꯅ ꯍꯦꯛꯇ ꯉꯥꯁꯤ ꯂꯧꯕꯨꯛꯁꯤꯡꯗꯒꯤ ꯆꯣꯡꯉꯛꯄꯁꯤ ꯑꯉꯛꯄ ꯐꯪꯅ ꯆꯣꯡꯉꯛꯑꯦ ꯆꯣꯡꯉꯛꯄꯗꯨꯗꯒꯤ ꯑꯩꯅ ꯑꯍꯜ ꯑꯣꯏꯅ ꯑꯩꯅ ꯍꯥꯏ ꯏꯅꯥꯎꯆꯥ ꯁꯤꯗ ꯀꯨꯏꯅ ꯐꯝꯃꯔꯣꯏꯁꯤ ꯉꯁꯤꯁꯤ ꯀꯩꯅꯣꯝ ꯇꯧ ꯆꯪꯉꯁꯤ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯕꯤꯖꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯥꯕꯖꯥꯎ ꯉꯥꯏꯈꯣ ꯑꯁꯤꯗ ꯉꯥꯆꯣꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯦ ꯁꯤꯅꯤ ꯑꯗ ꯑꯩꯅꯕꯨ ꯍꯥꯏ ꯑꯁ ꯕꯤꯖꯦ ꯅꯪꯒꯤ ꯉꯥꯆꯣꯡꯗꯨꯗꯤ ꯉꯁꯥꯏꯉꯩ ꯆꯣꯡꯉꯛꯏꯕ ꯉꯥ ꯃꯌꯥꯝꯁꯤని ꯃꯁꯤ ꯆꯣꯡ ꯅꯪ ꯉꯥꯆꯣꯡꯗꯨꯗꯤ ꯇꯠꯇꯅ ꯂꯣꯏꯅ ꯉꯥꯒ ꯆꯠꯂꯝꯃꯅꯤ ꯂꯩꯔꯝꯃꯔꯣꯏ ꯉꯥꯅ ꯊꯜꯂꯝꯃꯅꯤ ꯑꯅ ꯍꯥꯏꯕ ꯇꯠꯇ꯭ꯔꯒꯅ ꯉꯥꯅ ꯊꯟꯅ ꯌꯥꯎꯔꯝꯃꯅꯤꯅ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯈꯤꯁꯦ ꯍꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯁ ꯐꯔꯦ ꯐꯔꯦ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨ ꯅꯪ ꯄꯣꯔꯣꯡꯁꯤ ꯑꯅꯤ ꯆꯣꯡꯉꯝꯃꯦꯅ ꯈꯜꯂꯣ ꯈ꯭ꯋꯥꯏ ꯑꯆꯧꯕꯗꯨ ꯅꯪꯅ ꯂꯧꯕ ꯈꯔ ꯄꯤꯛꯄꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯌꯥꯏ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯌꯥꯝꯕ ꯌꯥꯝꯅ ꯆꯣꯡꯉꯝꯃꯕꯨꯗꯤ ꯅꯪꯒꯤ ꯑꯣꯏꯖꯈꯣ ꯑꯩꯈꯣꯏꯗꯤ ꯄꯣꯔꯣꯝ ꯑꯃꯈꯛꯇꯪ ꯆꯥꯃꯤꯟꯅꯕꯗꯨꯒꯤ ꯋꯥꯅꯦꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯌꯥꯏ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯇꯣꯟꯗꯅꯤ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯆꯪꯗꯅ ꯌꯦꯡꯕꯗ ꯃꯃꯥꯡꯂꯣꯝꯗ ꯈꯜꯂꯟꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯈꯣꯡ ꯁꯣꯝꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯇꯥꯈꯣꯡ ꯇꯥꯕꯤꯗ ꯇꯥꯔꯤꯕ ꯂꯧꯈꯣꯡ ꯁꯤꯒꯤ ꯀꯥꯔꯛꯄꯗ ꯈꯜꯂꯤꯕ ꯏꯟꯗꯨꯗ ꯆꯣꯡꯉꯝꯕꯗꯨꯗꯤ ꯐꯖꯈ꯭ꯔꯕ ꯄꯣꯔꯣꯡ ꯑꯅꯤꯈꯛ ꯆꯣꯡꯉꯝꯃꯤ ꯃꯃꯤꯠ ꯁꯣꯛꯑꯕ ꯑꯆꯧꯕ ꯑꯃꯒ ꯈꯔ ꯄꯤꯛꯊꯕ ꯑꯃꯒ ꯑꯗꯣ ꯑꯅꯤꯗꯣ ꯑꯩꯈꯣꯏꯅ ꯐꯥꯕꯗ ꯈꯨꯗꯩꯅ ꯌꯦꯠꯂꯒ ꯐꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯞꯅꯕꯁꯨ ꯂꯩꯇ ꯏꯁꯤꯡꯅꯤꯅ ꯆꯣꯡꯊꯈꯤꯗꯧꯅꯤꯅ ꯑꯗꯨ ꯄꯟꯊꯧ ꯀꯦꯖꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯗꯨ ꯍꯧꯖꯤꯛꯇꯗꯤ ꯃꯗꯨ ꯈꯪꯗꯦ ꯀꯤꯂꯣ 3ꯒꯨꯝꯕ 4ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯕ ꯄꯣꯔꯣꯝꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯔꯣꯡꯗꯤ ꯁꯨꯈꯤꯗ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯇꯥꯈꯣꯡ ꯇꯥꯕꯤꯁꯤꯗ ꯑꯩꯒꯤ ꯐꯥꯝ ꯇꯧꯗꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 30 ꯅꯤꯐꯨ ꯏꯁꯤꯠꯇꯅ ꯑꯗꯩ ꯄꯣꯔꯣꯡ ꯀꯌꯥ ꯐꯥꯗꯅ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯔꯣꯡ ꯑꯝꯇ ꯐꯥꯗ꯭ꯔꯦ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯆꯥ ꯐꯥꯔꯤꯁꯤꯗꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯥꯔ ꯃꯇꯨꯡꯗ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯩ ꯑꯆꯧꯕꯅ ꯃꯥ ꯃꯌꯨꯝꯗ ꯄꯨꯈꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯑꯃꯈꯛꯇꯪꯗꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤ ꯑꯗꯨ ꯅꯠꯇꯅ ꯁꯤꯗ ꯏꯕꯨꯙꯧꯁꯤꯅ ꯑꯩꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯑꯗꯒꯤ ꯇꯨꯔꯩ ꯆꯦꯟꯕ ꯑꯋꯥ ꯑꯅꯥ ꯄꯤꯕꯗꯤ ꯉꯁꯤꯐꯥꯎꯗ ꯇꯥꯗ꯭ꯔꯤ ꯊꯦꯡꯅꯗ꯭ꯔꯤ ꯇꯉꯥꯏꯃꯛ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯄꯟꯊꯧꯅ ꯃꯐꯝꯁꯤꯒꯤ ꯈꯨꯕꯝꯁꯤꯒꯤ ꯄꯥꯎꯗꯝꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯄꯟꯊꯧ ꯃꯈꯥ ꯇꯥꯅ ꯄꯟꯊꯧꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯅꯆꯥꯅ ꯈꯨꯕꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯔꯩꯆꯥꯁꯤꯡꯗ ꯀꯩꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯊꯧꯅꯤꯕ ꯑꯗꯨꯝ ꯂꯥꯛꯄꯤꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯆꯪꯅ ꯑꯗꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯈꯪꯕꯤꯕ ꯎꯕꯤꯕ ꯇꯥꯕꯤꯕ ꯃꯤꯌꯥꯝ ꯂꯥꯛꯄꯤꯗꯅ ꯍꯥꯏꯔꯤꯕ ꯁꯤꯗꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯥꯎ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯈꯣꯏꯔꯝꯕꯤꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯁꯖꯤꯕꯨ ꯄꯥꯡꯈꯠꯂꯛꯄ ꯃꯉꯥꯅꯤ ꯄꯥꯟꯕ ꯏꯅꯥꯎꯅꯨꯄꯥꯅ ꯃꯥꯅ ꯂꯩꯖꯕ ꯈꯔ ꯍꯩ ꯂꯩ ꯈꯔ ꯀꯠꯇꯅ ꯈꯣꯠꯇꯅ ꯆꯍꯤꯒꯤ ꯄꯥꯡꯊꯣꯛꯏꯕ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯀꯨꯞꯅ ꯌꯥꯎꯕꯤꯌꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯦꯡꯕꯤꯔꯛꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯗꯨ ꯑꯩ ꯍꯥꯏꯖꯔꯤ ꯑꯩ ꯄꯟꯊꯧꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯟꯊꯧꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯣꯅ ꯑꯩ ꯃꯄꯨꯗꯨꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯄꯟꯊꯧꯅ ꯉꯁꯤ ꯆꯤꯜꯂꯕ ꯃꯇꯝꯁꯤꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯎꯗꯝꯕꯤꯕꯒꯤꯗꯃꯛꯇ ꯄꯟꯊꯧꯕꯨ ꯊꯥꯒꯠꯆꯔꯤ ꯄꯟꯊꯧ ꯁꯥꯏꯒꯤ ꯇꯥꯟꯖꯥꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯄꯟꯊꯧ ꯌꯥꯏ ꯐꯔꯦ